ꯀꯩꯅꯣꯕ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯅꯦꯠꯁꯦ ꯊꯤꯡꯅꯤꯅ ꯊꯤꯡꯉꯤꯁꯤꯅ ꯃꯇꯝꯁꯦ ꯁꯨꯝ ꯑꯦꯛꯁꯇꯦꯟ ꯇꯧꯊꯣꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯍꯥꯟꯕꯗꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯅꯤꯅ ꯀꯩꯁꯨ ꯈꯜꯂꯝꯗꯕꯅꯤ ꯉꯁꯤꯒ ꯊꯥꯔꯒꯗꯤ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯖꯜꯂꯦꯁꯦ ꯑꯩꯅ ꯈꯨꯗꯛꯁꯤꯗ ꯋꯥꯏꯐꯥꯏ ꯂꯧꯁꯟꯕꯒꯤ ꯎꯄꯥꯏꯁꯨ ꯂꯩꯇꯦ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯑꯩꯁꯦ ꯂꯥꯏꯔꯕꯅꯤꯁꯦ ꯃꯥꯅ ꯁꯨꯛꯅ ꯈꯜꯂꯝꯃꯅꯤ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯁꯦꯜ ꯄꯥꯏꯕ ꯁꯥꯔꯨꯏꯕ ꯁꯣꯝꯗꯅ ꯅꯦꯠꯄꯨ ꯄꯥꯏ ꯐꯪꯗ꯭ꯔꯦ ꯈꯪꯅꯕꯗꯁꯨ ꯉꯥꯏꯖꯔꯤꯕꯅꯦꯕ ꯑꯁ ꯑꯣꯏꯔꯣꯏꯕ ꯑꯩꯒꯤꯁꯦ ꯃꯁꯛꯇꯤ ꯐꯖꯕꯅꯦꯍꯦ ꯏꯔꯩꯗꯣ ꯃꯁꯤꯒꯤ ꯅꯦꯠꯁꯦ ꯌꯥꯔꯛꯄ ꯉꯥꯏꯕꯗ ꯑꯩꯀꯣ ꯁꯤ ꯌꯥꯗꯦꯕ ꯈꯣꯏꯗꯧꯁꯦ ꯁꯥꯎꯅꯤꯡꯉꯛꯇꯅ ꯐꯣꯟꯁꯦ ꯍꯦꯛ ꯊꯨꯒꯥꯏꯈꯤꯕ ꯁꯤꯃꯨꯛ ꯊꯨꯒꯥꯏꯔꯒ ꯄꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯣꯏꯁꯦ ꯑꯩ ꯌꯥꯗꯕ ꯗꯇꯥꯁꯤꯕꯨ ꯑꯣꯐ ꯍꯦꯛ ꯇꯧꯁꯟꯒꯦ ꯃꯣꯏꯒꯤ ꯋꯥꯏꯐꯥꯏꯗꯨꯕꯨ ꯂꯧꯁꯟꯕꯗ ꯁꯦꯟ ꯀꯌꯥꯃꯨꯛꯀ ꯆꯪꯖꯥꯅꯣ ꯑꯩ ꯕꯦꯒꯁꯤꯕꯨ ꯁꯦꯜ ꯀꯌꯥꯒ ꯌꯥꯎꯔꯤꯖꯥꯠꯅꯣꯅꯦ ꯑꯃꯨꯛꯇꯕꯨ ꯌꯦꯡꯉꯤꯁꯦ ꯆꯥꯝ ꯀꯨꯟꯁꯤꯅ ꯀꯔꯤꯕꯨ ꯇꯧꯔꯨꯗꯣꯏꯅꯣꯗ ꯁꯤꯅ ꯋꯥꯏꯐꯥꯏ ꯂꯧꯁꯟꯕꯒꯗꯤ ꯑꯣꯏꯔꯣꯏꯗ ꯅꯨꯃꯤꯠ 2ꯅꯤꯗ ꯉꯥꯏꯔꯤꯕ 마가 이게 애비다 프렌드 오이다나 메신저도 메시지 타나봐 마기 넘버 비오다나 깐난 니람만해 바이세 니에 책 팅전버가 마기 넘버 라우다버가 마빠 핵자그래 바이세 마기 라와기 니에 핵 팅전 기다나봐 꼬꼬시 뽕짜이 넘버도 딱 마네 피라미드고 와리세 사나자르다 보내봐 아이디버고 까리노 바이네 후직 떠도이세 पुनिंग खुरांग को शाव नगरेदा तुम बने तनु पालेते तुम तामनी ने मादी नेट पायम खतरा ये बिगा पाइदना तो पुन पाका सोइदना वरी सनरम गनी बा आई को खोइदक सुम सौनिंग अक्तोरे मलंगबा होइताओ मलंगबा ए अइन कोइसे ताद्रो नंगबो कयादा नुंगाइने हिप्प लेनि योंनि नंगमु ngorba mi nangbo औद्रसु तुमिने चप याद्रो ए लाओ थबम चौस लाओ करी थबकनो हेक थाइदोक याब्रो लाओ मी नंगना थन चलुरो ए कैनोमनि नंदिया चलुसिदा नंगिसि नुंगाइबा पाउनि खंजौ हे ए अइगिदि कै नुंगाइबा पाउ चत्ता ससे अदुगा खंनिबा नंगोंदसु याम कानादोइ थबकनि मी अस को हायाबदुबु हाइबदु यादबैनि मी लाओ हगलो लाओ अस इता कैदौरगे मी चत्से मी अइना हाइबा नुपिदो सिंगल सु मालेबा अस अइना चान्स हम फंगेना तीन हराउरगा माइ लवागी नेचने एक थिंजन खिबदगिने लोइ फ्लॉप चले नंबर डी ओ नंबर तो लहुद्रे पिरो हाइनदि कन्ना नीबनेबा माजु हेक्ता पिथोक्ते माना कोक पिरमलबदि ngasi अइना वारिसे वारमोइदबनेबा फरे अदु लाओसे चलसे अस नाइखोमी अइना दि नुपिदुदा थामोइ मचागा साजलुनिमे नेट पैक तबसिदा लाइरेबने सोइ खमनि अदो यारिसेस लाओ अदो नंगी थबक तो हलागा नेट पाइब चलुसे कदाइदा आ चिंगेन होइकी ममांग चिंगदोलुदा अदुदा नेट फंगी हाइने ये ngaktung पाइब चलुसेबा अइ ngमोइ चिंयादागा चटपा लाओसे अइ थौक चौस लाओ ngakti पाइब चलुसिदा अइ नेट पाइनिंग मन ngaवरेबा अदो नंग फोन पोरो कई फोनो नेट याबसु नते लो चचलो उदा पोरो मी अइना हाइसे तल्लेमी अइना पोरोदि कोक पोरो नंग सिदिबको बेरागी मिनी लो चसे लाओ लाओ नंग इति बादुदि हुरान बाबू गाड़ी दे चकद्रो कइनो हाइजिबो हुरान रो हाइजे होय लोइरे अइ तुमखिगे नंग थन चलो ए तुमखिगे मे लाओ हे मिन थबक चसे हारगा होजिबु कदाइदि हुरामनो नुमि चबिउ मुसिदा लाओ दे लाओ कइनो मातैसिबो नंग सिदि पुरा बेरानी हे काइदि हुरालु दोइनोबा हुरान बा काइना अइन चसीदि चसे पोरे इबानी जतोइसे कदाइदनोबा अस अइ याम तल्लेमी नुमिना का चबिउ मने नुंसाना का साबने अइ ngaktung tumugigeदा पोरे अस लाओ हे इरुमी कइनो नंगबो करिनो सिमिसिबो पोरे असेंग माइरो
이반이 제도시 그다이드노 봐. 아 쿤돈다님이. 그리 쿤돈다. 잘로 난가리 마자도 보러 쿤돈 잣도 있다디. 가리 마사도 레디 nga sain 포라니. 코반 부기 베이네미 가리 마사도. 아씨, 아이 돈 모르게다. 아스 꼭 라오해. 까이는 심이시고 쌈 강나버시. 이대주 강나다 가이리버네 봐. 파우 황나 방다부기 코이동나 그래 성닝버네. 타이나기수 타이나비로. 아이 더벅시드 뻔잡미나슬로. 에리 헤로기도 보래. 쿤돈다 까이도 보는 거 잣도시. 마리도 떠로 노미. 자시디 자시. 니에 튕기베제. 너무 놀 있다 내가 그니고 에. nga 짭하네. 이붕어 낭시. 아도 보래. 아따이 라이리. 와이파이도 부산마다 셀 깜장자노. 아이지 와이파이 한번 부산인 거기 와칼 떨어미니. 와이파이 부산버가세. 루파 쌈짜니 저훔나가 야바나 띠에. 아두부디 좀미니. 아이 BX들 루파 짱건 그랬더니 봐. 오이로 해봐. 라오해. 예. 그이기노 어dom다 하이젤리 누나. 렘비호이롬도 정우세. 렘비호이들이 그래도 와. 짱도 정우시네. 낭기시 말로 무지 알아. 사토해. 아두디 그래도 부장도 봐. 락다 라오세. 짱도 정우슬로. 라오미. 그이노 마심이지 봐. 그이노 마토리시 봐. तसिंगना माजिबो हुरान मलाई जालो 정오바 मफमजिदा फंबिरदि फनिदा 프리카우더기 폰을 लौथोई कइनु मिनम तोरिसिबो होय अखोइनि जंगि हुरान मनि हुरानबा ए सिदो हुरानबा होइने कइनु हुरान दोसिबो अस थोंगानजिदासु फंदिने कइगिनु मिनंने फोनदो मेला हुरान मनि हुरानबा हुरानबा कइनु फोनदो कइ हुरान दोइबा कइ खुनोनो हाइनदे ए चलगे हाइगा खोय लाओमी लाओसे मिना कानाबा थबक हारगा इबानि लाइसे कइनु मिसिमि दोसिबो 정오미 लाओसे कइनु मा दोसिबो इमिनो 쌈빵무지고 폰 좀 그래도 너는 지금 럭토리 कइनु मा दोसिबो मोइगी वाइफाइदरो कइनु मा दोसिबो नेट 방이니 तु 우르브라 ए नंदिगा माइना मोइ वाइफाइ पुसम राइजे पुसिन्दना नत्रो सिफंगिसे पासवर्ड को माइलेके लेम्बी 1 2 3 ओ लेम्बी 1 2 3 오 예스 까리로 앙지디 미마용네 saktaasiga harauri haraudadi kaino nang sai yatro si phaudo ibungo yam wana lon lori chani khangbra ah ire siori yani ah masu olai leine siori wahima thajalagi siodi arabo sine aina fran bhaido sidagidi nang thokpa malang manine limbi tu aina habanu pado message mu thare tu karambano as tu sije nahan ne thingri kanda ma ne ngonda number piona am toiba aina bidaba maming se malang bahai natro malang balai khuram ire akoi sidasu malang ba kau ba malai sima male oiramoida madi thamai banai ne haye ha ma bo selga yam paiba ina kaira khunba macha masu male ire aibu mai masak to amte yenge ne profile photo je matungula thamme masak si utabni yengo post aba midi male as khangdreda noi wari se sinu pise online di leini reply ga laktini atopa nupa ga wari chana le jalo sidi amko thasangi numit khrani ne thingmachida aibu kawrabo kaudi aibu kawdi hairaba sidi aduga aigi message salaktaba nangna message thari ena ngaya kharauraga leiba adugine adudi singlabrane awai bane adugira aina number piro haibda nangna chukya yadrido hekta pithopa yabro number piro hairaga adu oiragana aigi number oina pirage sidi aigi number se irek hekta thajalage si oidi pharaini limbi tu mano ne number pisale nang na di pide adudi phone to salu masak khangdok se thangmai ban machara
ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯃꯥꯂꯪꯕꯗꯨꯔꯥ ꯈꯪꯗꯣꯛꯁꯦ ꯍꯥ ꯇꯧꯁꯜꯂꯣ ꯍꯥꯏꯕ ꯑꯁ ꯑꯃꯨꯛ ꯇꯧꯁꯟꯅ ꯂꯩꯔꯦ ꯇꯥꯎ ꯁꯤꯁꯦ ꯃꯁꯛꯁꯤ ꯂꯥꯏ ꯃꯆꯥꯒ ꯃꯥꯟꯗ꯭ꯔꯥ ꯃꯥꯟꯕꯅꯦꯃꯤ ꯑꯩ ꯃꯉꯣꯟꯗ ꯄꯨꯔꯥ ꯉꯥꯎꯔꯕꯅꯦꯃꯤ ꯅꯣꯡ ꯅꯤꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯕꯁꯤꯗ ꯉꯥꯎꯔꯒ ꯆꯠꯀꯦ ꯇꯧꯔꯝꯅꯦꯃꯤ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯪꯗꯒꯤꯅ ꯐꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯐꯖꯩꯖꯥꯅꯤ ꯅꯣꯏ ꯁꯩ ꯀꯥꯆꯤꯟ ꯂꯩꯃ ꯃꯥꯟꯕꯤꯗ꯭ꯔꯣ ꯃꯤꯕꯨ ꯈꯔ ꯃꯨꯔꯦꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯅꯨ ꯅꯪꯁꯨ ꯁꯨꯝ ꯐꯥꯒꯤ ꯇꯧꯅꯤꯗ ꯇꯟꯖꯥꯁꯤꯗ ꯀꯅꯥꯅꯣ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯇꯧꯔꯛꯑꯗꯤ ꯀꯣꯛ ꯄꯥꯏꯈꯠꯄ ꯍꯩꯇ꯭ꯔꯣ ꯑꯣ ꯅꯝꯕꯔꯁꯤ ꯁꯦꯚ ꯇꯧꯗꯕ ꯑꯣ ꯐꯤꯂꯝꯒꯤ ꯍꯦꯔꯣ ꯀꯨꯝꯃꯣꯅ ꯗꯥꯏꯔꯦꯛꯇꯔꯅꯅꯦ ꯐꯣꯟ ꯇꯧꯔꯛꯄ ꯑꯣꯏꯔꯝꯅꯤ ꯌꯥꯔꯦ ꯅꯪꯁꯨ ꯐꯣꯟꯁꯤꯅ ꯃꯔꯣꯟ ꯑꯃ ꯁꯥꯖꯤꯡ ꯍꯧꯕꯅꯦ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯌꯥꯝ ꯊꯨꯅ ꯑꯩꯕꯨ ꯀꯥꯎꯏꯅ ꯍꯥ ꯅꯪꯕꯨ ꯀꯥꯎꯋꯦꯕ ꯀꯥꯎꯕ ꯅꯠꯇꯤꯌꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯤꯡꯕ ꯑꯩꯒꯤ ꯃꯤꯡꯁꯤꯕꯨ ꯍꯥꯟꯅ ꯈꯪꯂꯕ꯭ꯔꯣ ꯈꯪꯉꯝꯕꯅꯤ ꯉꯁꯥꯏ ꯑꯌꯨꯛ ꯈꯨꯗꯤ ꯊꯤꯕꯗ ꯀꯥꯎꯈ꯭ꯔꯤꯅꯤ ꯀꯥꯎꯈꯤꯕꯗꯣ ꯈꯪꯅꯕ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯅꯤꯡꯁꯤꯡꯅꯕ ꯅꯃꯤꯠꯇꯨ ꯐꯣꯟꯗ ꯌꯦꯡꯉꯣ ꯐꯣꯟꯗ ꯌꯦꯡꯉꯣꯕ ꯅꯪꯕꯨ ꯅꯤꯡꯁꯤꯡꯅꯕ ꯌꯦꯡꯂꯕ꯭ꯔോ ꯍꯣꯏ ꯌꯦꯡꯒꯦ ꯃꯦꯁꯦꯟꯖꯔꯗ ꯋꯥꯍꯩ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯇꯥꯃꯣ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯣ ꯁꯣꯝꯁꯦ ꯑꯗꯨꯗꯤ ꯁꯣꯝ ꯏꯔꯩ ꯃꯉꯥꯡ ꯑꯣꯏꯔꯕꯗꯣ ꯌꯦꯁ ꯀꯩꯅꯣꯅꯦ ꯂꯦꯝꯕꯤ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯀꯅꯥꯅꯣꯕ ꯀꯟꯅ ꯂꯥꯎꯔꯤꯗꯨꯕꯨ ꯍꯨꯔꯥꯜꯂꯒ ꯋꯥꯏꯐꯥꯏ ꯁꯝꯕ ꯁꯣꯏ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯨꯔꯥꯜꯂꯒ ꯄꯥꯏꯅꯤ ꯋꯥꯏꯐꯥꯏꯁꯦ ꯀꯥꯎꯕꯩꯅꯦꯃꯤ ꯑꯗꯨꯗꯤ ꯀꯤꯅꯝ ꯆꯥꯎ ꯇꯤꯁ ꯃꯨꯠꯁꯦ ꯑꯝꯇ ꯍꯥꯡꯒꯦ ꯍꯜꯂꯣ ꯇꯥꯔꯦ ꯅꯪꯅꯤ ꯈꯪꯕꯗꯨꯗ ꯍꯔꯥꯎꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯀꯔꯝ ꯀꯥꯟꯗ ꯎꯅꯁꯦ ꯍꯥꯏꯅꯣ ꯍꯥ ꯎꯅꯕ ꯅꯪꯅ ꯁꯪꯒꯗꯕ ꯅꯨꯃꯤꯠ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯦꯛꯇ ꯂꯥꯛꯀꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯥꯛꯎꯅꯦ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯍꯥ ꯍꯧꯖꯤꯛ ꯍꯥꯏꯕ ꯍꯣꯏ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯥꯛꯄ ꯇꯥꯕꯅꯤꯅꯦ ꯉꯥꯏꯔꯝꯃꯨꯀꯣ ꯍꯣꯏꯕ ꯑꯁꯦꯡꯕꯒꯤ ꯉꯥꯏꯔꯝꯗꯣꯏꯅꯦ ꯂꯥꯛꯑꯣꯕ ꯃꯤꯅ ꯂꯥꯛꯑꯣ ꯍꯥꯏꯔꯃꯇꯗ ꯈꯣꯟꯖꯦꯜꯗꯨꯗꯤ ꯑꯋꯥꯡꯂꯣꯝꯒꯤ ꯌꯦꯅ ꯈꯥꯗ ꯃꯥꯜꯂꯦ ꯏꯔꯩ ꯍꯨꯔꯥꯟꯕ ꯐꯥꯎꯁ ꯂꯥꯛꯑꯣ ꯋꯥꯔꯤꯗꯣ ꯁꯥ ꯂꯥꯛꯑꯣ ꯑꯁꯦꯡꯕꯒꯤꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯦꯛꯇ ꯂꯥꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯍꯦꯛꯇ ꯂꯥꯛꯗꯧꯅꯤ ꯃꯥꯂꯪꯕ ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯌꯦꯅ ꯉꯥꯏꯁꯤ ꯀꯗꯣꯏꯕ ꯁꯨꯝ ꯂꯦꯞꯄꯝꯕꯅꯦ ꯁꯤꯗ ꯀꯅꯥ ꯂꯦꯞꯄꯣ ꯍꯥꯏꯔꯤꯕ ꯏꯁ ꯑꯁꯤꯒꯤ ꯍꯧꯗꯣꯡ ꯃꯔꯨꯝ ꯃꯥꯟꯕꯁꯤꯁꯨ ꯌꯦꯡꯉꯨ ꯑꯃꯨꯛ ꯌꯥꯎꯔꯝꯃꯦ ꯍꯧꯗꯣꯡ ꯃꯔꯨꯝ ꯃꯥꯜꯂꯁꯨ ꯑꯩꯁꯦ ꯂꯥꯕꯅꯦ ꯂꯥꯕ ꯈꯪꯉꯕ 이래 ꯃꯥꯂꯪꯕ ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯑꯧ 이래 ꯃꯥꯂꯪꯕ ꯑꯧ ꯀꯩꯅꯣ ꯇꯧꯏꯁꯤꯅ ꯃꯥꯂꯪꯕ ꯅꯪꯂꯣ ꯍꯧꯖꯤꯛ ꯏꯔꯩꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯑꯧ ꯑꯩꯅꯦ ꯅꯪꯅꯦꯕ ꯑꯧ ꯀꯔꯤꯅꯣ ꯇꯧꯏꯁꯤꯕꯣ ꯃꯥꯂꯪꯕ 이래 ꯂꯦꯝꯕꯤ ꯑꯩ ꯆꯪꯉꯒꯦ ꯀꯩꯅꯣ ꯍꯦꯛꯇ ꯆꯪꯈꯤ ꯌꯥꯕ꯭ꯔꯣ ꯅꯪꯕꯨ ꯍꯧꯖꯤꯛꯃꯛ ꯂꯥꯛꯑꯣ ꯍꯥꯏꯒꯤꯗꯥꯏꯅꯦ ꯑꯩꯅꯦ ꯃꯤꯁꯇꯔ ꯃꯥꯂꯪꯕ ꯄ꯭ꯂꯤꯖ ꯂꯨꯛ ꯑꯦꯠ ꯃꯤ ꯍꯦ ꯁꯤꯕꯨ ꯊꯥꯡꯃꯩꯕꯜꯂꯣ ꯁꯤꯕꯨ ꯊꯥꯡꯃꯩꯕꯜꯂꯕ ꯑꯣꯏꯗ꯭ꯔꯕꯗꯣ ꯍꯧꯗꯣꯡ ꯃꯥꯟꯕꯤ ꯅꯪ ꯃꯁꯨꯀꯣ ꯅꯪ ꯍꯥꯏꯁꯤꯅꯤ 이래 ꯅꯪꯁꯨ ꯂꯦꯝꯕꯤ ꯍꯣꯏꯗ ꯋꯥꯏꯐꯥꯏ ꯁꯝꯕ ꯂꯥꯛꯑꯃꯤꯔꯣ ꯑꯩꯁꯨ ꯂꯥꯛꯑꯃꯤꯅꯦ ꯑꯗꯨꯗꯤ ꯅꯣꯏꯒꯤꯁꯤꯗꯤ ꯅꯨꯡꯁꯤ ꯋꯥꯏꯐꯥꯏ ꯇꯥꯔꯦ ꯍꯥ